Kangleipak asida Poklambagi winner Oiba Ngamlibani masigi credit ase lamdam asida khundaminariba Yelhoumi khudingmakta pijaningi haina handakta MMA ge Bantamweight Manipur gi ihan-hanba world champion Oiba Ngamlakkhraba Chungreng Koren na phongdorakli wafam ase Noida gi indoor stadium da haukiba tang mapan da pangthokiba matrix fight night ge taramari suba edition ge winner Oiba Ngamlakkhraba Chungreng Koren bu Imphal gi Betiken Visit International Airport ta masing yamlaba miyamna harau tiamna okpaga mari leinana mahakna paumi Singda phongdokhibane harau tiamna okpa aduga mari leinana Chungreng Koren na paumi Singda hai masing yamlaba miyamna mahakpu mafam asida harau tiamna opiramgani haibase khalude adumakpu mahakpu nungsibiduna miyamna ngasi airport ta opiramba amasung media gi ichil inaw singna karigumba wafam khara mahaki oina phongdoknabagi khudong chaba ama pibiba ase tasengna nungaiba fawi handak mahakna Bantamweight ke interim world champion Oiba Ngamlakkhraba asigi credit te Kangleipak ima amadi lamdam asida khundaminariba Yelhoumi singge mafamda pininge maramdi Kangleipak imagi lamdamda poktuna mahakpu nawyok nawkon birakpa asigi matengna winner Oiba Ngamlakkhrabani adubu indoor pangthokhiba matrix fight night ki taramari suba edition gi winner Oiba Ngamle haiduna su mahaki thamoida ka hena harau nungaiba phongdokningbagi wakalon leite maramdi hauzik Manipur gi oiriba fibam ase ka hena nungai thokpagi matam nate irang asida miyam na fauriba awa chaitheng adumang mangonda su fawi loinana makoi gi awaba su saruk yari haina Chungreng Koren na makata na phongdokhi Irang thokliba Manipur da Prime Minister Narendra Modi amuktang chatpinaba mahakna winner Oiba mikupta appeal tawkiba adugi matangda Chungreng Koren na makata na hai sana khonabagi platform ase yamna matik magun leiba maramna numit aduda mahakna Prime Minister Narendra Modi ge pukning chingsinduna irang thokliba Manipur da amuktang chatpiyu haina appeal tawkibane wafam adu kangleicha ama oina mahaki wakhalda adumak faurakibane Manipur miyamna thengnariba awaba fibam ase Prime Minister da hakthengnana uhanduna irang ase loishinhanba pami amaromda aikoigi Chief Minister and Birena ase Manipur bu nungsijaba aphaba luchingba amani haina lawe Chief Minister ase pukchel tapa miyoi ama oirambagi hauzik thokliba irang ase hena chauthorakpadagi kanba ngamlibane madumakna aikoi khudingmak ngasigi fibam asida Chief Minister and Birena lamjinglaga puribani haina Chungreng Koren na makata na phongdokhe asing mai asmana expect taude haibade isana di yam pikna khanjari adoi tarak sumayamna nungsibidana sumaina aibo okpiramba aduga aibo media na aibo wangang bai matam pibi bai damakta jo yamna thagachari tasengna haide ai si credit se aige Kangleipak ima haibade Manipur ima da ina pijaningi waraba tai tangkak waraba pungfam masida aina si lawjarak pase aina hoi harau di mayam phongdok pa adubu lairiba situation jida aina adukki harau aina phongdok pangamde awana mayam uba matamda ama gi natana lairiba mayam sigi uba matamda ai pung yamna so e amasong haibado mayamna wariba mayam dugi keno da aiso yaujai aiso saruk yaje haibse mayam gi mafamda aina haijabani